ख्वाई पुनमको अहानबा मक्तदा एम ना तरामना ओक्चरी स्टोरी एक्सप्लेन मणिपुर ngasi amuk mayamgi mafamda puduna lakchari film asigi maming Sorarai Potru hariba film asi 12 November 2020 da release tawkhiba action drama category gi Indian movie amane film asi asengba thokhiba GR Gopinath hariba miyoi asigi punsi wari da yumpham oiraga namba film amane film asi na phangkhiba rating singdi IMDb da 10 gi manungda 9.1 gi rating phangi Rotten Tomatoes ta 80% ge score tawi Google users na 96% like piba film amane film asida maru ina saktam langliba singdi Nidu Maran Ranjan gam Elias Maragi saktamda maming lairaba hero Surya Maragi mapara gam gi saktamda Poramu Maragi mama Pechi gi saktamda Urbasi film asigi heroni Sundari Elias Bomi gi saktamda Aparna Bala Murali Sundari gi mapasi na Swami gi saktamda Jigana na Sambandam Chitra Ramaswamy gi saktamda Binodini Chaitayachi Rao gi saktamda Krishna Kumar Paresh Goswami gi saktamda Paresh Rawal Prakash Babu gi saktamda Prakash Bilawadi Anauba chahi English singani ga supna kuni thoina lakpada Manipur da leiriba imung khuding makta nungsibana mang tharaga amatta oibagi wakhalon ga loinana nungai yaifaba imung amamam oiba ngamduna apunba chaukhatpa Manipur ama oirasanu Covid lai chitpu maithiba piduna mihat mipun yaudaba lamdam ama oirasanu Itak thongbabu ikai khumnabiba ika thababu nungsibiba haiba wakhalona siga loinana Manipur da khundaminariba tongan ba lining laishon chatpa ichil inaw khuding makki mafamda yaifa pausel pizari Wishing you all a very happy new year 2022 Maya madudi film asigi wari amuk liba haujarage Aina wari liba matamda soikiba lankiba chit thawbe orkpa matamda mayam pum namakna ngakpiu haiba wafam thamjari Film asigi ahanba sinda 2003 gi matamda utli masida Chaitayachi Rao haiba pilot amana Dakan Airline gi plane amasu pairamme Chaitayachi Rao namha ki plane adu Chennai International Airport ta tanabagidamak paw phauneramme adubu permission phanglamde madudagi amuk Tabaram Airport ka paw phauneramme Tabaram Airport asu aeroplane ta ba haiba adu yaraklamde adubu aeroplane adu mathakta adum pairaga leibadi yadabanina makoina yaraktragasu Tabaram Airport ta adumuk tajallamme matang aduda maragaram birga bite mathauduna Tabaram Airport ta laklamme plane adu tajillakpagidamak mafam aduda leiramliba security sing aduna mara khoiba faramme masidagi 1997 gi matamda ulai sin asida Sundari kawba nupi ama ulai Sundari gi imung manung punnamak mara yengba chatlamme train manung aduda miyoi kharana hairaklamme mafam aduda train khamde aduba hojikti khamle marana haina bibadaki aduga marana mafam aduda train station amasu sagane haina tauribane aduga sumomdana marana ahal ama sibagidamak puraga chatlamme adubu mara mafam aduda dance tauramme matang aduda Sundari gi family su laklamme maduda marana hairamme ahal asi aigi ipagi yeknabane aduna ahal asi sibagidamak aina dance tauribane dance tauribasidi suklep lep oi haiduna hairamme Sundari na mara asi pamlamde madudagi Sundari gi family punamak maragi yumda chatlamme maragi yum aduda toilet su lairamde matang aduda mara sumayumda halaklamme marana Sundari gi family da hairamme ainu hongba pamde aduga ai paisa su laite marana makhata na hairaklamme ai airline ama sembagi plan lai adubu aingonda miyamna support tawbide aduga loan launabagi damakta su bank kun marida haina rurabane adubu reject ta aduna adum laire matang aduda Sundari gi mapana hairaklamme Sundari sunupa kuntrana lohongse haibada yadaduna tokhrabane Sundari na hairamme ai chak thongba aduga nupa gi mateng pangba karigumba ama fo haite aduga dance tawbasi su pamde madudagi Sundari gi family amasung maragi family ga chak chaminaramme marana luhongba adu yaramme maduda Sundari na hairamme ai khanbagi matam khajiktang pibiyu haiduna hairamme Sundari na sum yenglakpa matamda phaklangda photo ama thiatuna lairamme photo adu airline gi owner Paresh Goswamy gi photo oiramme mara haujik loan gi damakta su try tawramme aduga Sundari bu mahakna asukki matik pamlamme mathangi sinda marana Sundari da hairamme aina angang oringai matamdagi aikhogi khungang asida railway station ama thamba pamlamme ipa khoina se iduna sarkar da kayarak pi darna kayarak phammi adubu kanagumba ama fauna karimta tabi khide haiduna hairamme masidagi flashback da chatle
Marana miyam punamak kapunduna train chathandabadagi mafam aduda train station ama saramme. Asumna Mara mayumda halaklaba matung mapaga yamna saunaramme. Madudagi Mara mayum thadoktuna chatkiramme. Mamana khamnaba kanna hotnaramme adubu Marana karisu tadana mayum thadoktuna chatkiramme. Asumna Mara numit kharanigi matungda NDA da yawramme. Adugi matungda amuka Air Force da thabak tawramme. Marana Air Force oire haiba adu tabada mapa asuki matik harawramme. Marada chithi thanabagi damak mapana iramme. Adubu makhoi ani saunakibana maram oiraga Mapana chithi irabasu adumak tharamde. Ahing adu thenglakpa maramna Sundarigi family na tumla sila au haina kauraklamme. Asumna Marana liriba wari adu loisindringai tumba changna khiramme. Mathangi sinda Sundari khoi mayum chatnabagi damak pochai loisilamme. Aduga Marasu makhoi thinnabagi damak thoraklamme. Sundari na Marada hairamme. Aikhoinigi nungsinaba asi nangna kanagumba amada aduga aina kanagumba amada haibadi nangna eloprenda aduga aina bakery da nungsibane aduba aikhoinigi business asi amatangda oihansi aduga aikhoinigi nuhongbagi wafam adu khanna si haiduna Sundari na Marada hairamme. Marana Sundari bu amukka hena pamlamme challenge oina mahakna lawramme. Madudagi Marana lo lawnabagi damak bank khudingmakda chatlamme adubu bank khudingmakna mangonda reject tawraklamme. Madudagi amuk Mara Ministry of Civil Aviation New Delhi da chatlamme aduga Sundari su mahaki bakery haunaba tawramme. Sumamdana Mara JS Airline Chennai da chatlamme Swami ga unanabagi damakta adubu Swami ga unadabida halaklamme. Maragi mamanabasingna airline gi software ama semnaba hotnaramme. Mathangi sinda Mara Chennai Air Force ki naiduga appointment ama fix tawramme. Adubu Marana siliba plan adu makhoina yaninglamde aduna makhoina ayaba piraklamde. Marana aeroplane ticket ama kaklamme aduga airport ta chatlamme. Maduda Mara Chitra Ramaswamy ga thengnaramme. Chitra Ramaswamy hariba nupi asi All Indian Radio ge professor ne. Mathangi sinda Paresh Goswami ulai. Mahak asi lairaba miga wari sanaba pamdaba mi amane. Ina khunba mioi singata laiminaba pamba mi amane. Mahak washroom da changlamme. Matang aduda mahaki staff ama changlaklamme. Adubu nupa aduna tawriba thabak adu mahakna pamdabadagi nupa adu mahakna thabak thadalamme. Marasu mahaki sitta phamlamme. Matang aduda Prakash Babu laklamme. Aduga Paresh Goswami da makhut choke tawramme. Adubu Paresh Goswami na makhut chukthang thangalaklamde. Tanja phangba matamda Marana Paresh Goswami da mahaki plan adu hairamme. Adubu Paresh Goswami na mahaki plan adu yaramde. Mara lairaba mi oiba maramna Paresh Goswami na khalamme. Lairaba mi oiraga mahakna airline da changena tawribasi karigino haiduna khalamme. Swami na cabin crew nupi aduda Marabu flight asidagi kumhankinaba hairamme. Adubu Marada flight ticket yaurumba maramna mahakbu kumhanba ngamlamde. Adubu flight asi paidana adumak cancel ta khiramme. Marana Prakash Babu da amuk mahaki idea adu hairamme. Aduga mahak Sundari unaba chatlamme. Sundari susumomda mahaki bakery adu pochai yonba hawramme. Marana luhongla se haiduna Sundari da hairamme. Sundari na su luhongla se haiduna yaraklamme. Asumna makhoi ani nongmagi numit amada luhonglamme. Makhoi ani Chennai Air Force ki manakta yum ama lawraga lairamme. Aduga Sundari gi bakery adu su makhoina lairiba mafam adwaida hawramme. Mathangi sinda Mara bank amada chatlamme. Bank manager aduda mahakna loan pibiyu haiduna hairamme. Maduda bank manager aduna su loan pi na bayaraklamme. Prakash Babu na Marada hairamme. License ki damak tha taruk changane. Aduga paisa su khara changane haiduna hairamme. Madudagi Mara mahaki khungang da chatlamme. Aduga mahaki lamgi pata sing adu bondup thamduna paisa puraga laklamme. Adubu DJ gi head Anantha Narayana mahakpu reject tawraklamme. Asumna Mara proof puthokpa ngamdana adumak halaklamme. Mara train station amada return lakpa ngairamme. Matang aduda radio amada asumna hairaklamme. APJ Abdul Kalam gi interview lawgani haiduna hairaklamme. Madudagi Mara APJ Abdul Kalam gi manakta chatlamme. Asumna mafam adu yawraba matung APJ Abdul Kalam gi manakta changnaba tawramme. Adubu mahagi card adu fake oiba maramna mafam aduda lairiba security sing aduna mahakku faraga puthokiramme. Marana su yamna law khongduna tawramme. APJ Abdul Kalam na Mara asi Madurai-dagi lakpan haiba tabadagi Marabu amuka hanna APJ Abdul Kalam na kausilamme. Asumna Marana APJ Abdul Kalam da mahaki wari liba hawramme. Aigi posting Andhra Pradesh sa taringaita nongmagi numit ama imana phone tawraklaga asumna hairaklamme. Napa adu hapta ahum sure na aduna lairiba. Madu tabaga Mara mayum hannabagi damag airport amada chatlamme. Airport yawraba matung
Marana ticket launaba tawramme adubu ticket book amafo hanglamde madudagi marana mi khudingmakta haijaramme aigi mating amta pangbiyu haiduna hairamme adubu kanagomba amafona magi wafam adu tabiramde asumna mara train doina serpa taramme train station amada satuna ticket lauraba matung train amada tuangduna mayumda halamme mara mapa nare haibadu tabada wakhal asuki matik nungairamde marana mayumda yorokpa matamdade mapa adu siduna leiramme aduga mapa poloiduna suloiramme asumna mara asuki matik thamoi sokna kaplamme marana APJ Abdul Kalam da hairamme masigi maramdagi ai lairaba singi damakta airline nama saba pame haiduna hairamme madudagi APJ Abdul Kalam na mahaki si aduda sign tawramme aduga DG na su maragi license piramme madudagi marana mahaki thabak sing adu tawba horamme aduga airline iroso 2001 bengum petso horamme mafam asida businessman Bimal Balaya amasung Perez Goswami sulaklamme aduga mara amasung Sundari sulaklamme Perez Goswami na ananthada hairamme marana tawriba thabak ase yam thuna lephallo asumna maragi flight chatkadaba numit ahum ni khak ngai silagle adubo maragi flight adu cancel tawkiramme mara ananthagi manakta laklamme aduga karigino aigi flight cancel tawribase haina hanglamme ananthana last week ta anauba rule ama semkhre haina khumlaklamme mathangi sinda mara Prakash Babu ge manakta chatlamme aduga loan gi damakta paisa hairamme adubu marana hariba wafam adu kanagomba ama phone tabiramde marana loan lauruba mi sing amasung marage lamgi pata thamliba mi sing aduna asumna hairaklamme nang ai khoigi paisa adu athuba matamda singo adu natragadi nangi lam sing adu ai khoina mollagani haiduna hairaklamme maduda mara wakhal yam nungairamde adudagi mara mayumda halamme maragi family amasung Sundari na khanglamme madudi maragi airline gi thabak adu yadre haiba Sundari na nangi adu gi thabak adu to madu tawada mara asuki matik shauramme Sundari bu mara na phuramme adudagi Sundari sauduna chatkiramme mara yumdagi thoklamde ngalhap leibuga ningsing laklamme Sundari chatkhre haiba adu madudagi mara Sundari thiba chatamme mafam khudingmakta chattuna Sundari thiramme adubu Sundari ga thengnaramde Sundari thengnadabadagi mara yumda halaklamme marana yumda changsinba matamda Sundari suma yumda leiramme madudagi makhoi ani konjinaramme amana amada ngakpiu haiduna hainaramme marana Sundari da hairamme plane asawagi tawraroi airline asi plane masagi oina tawrane private plane oina tawrane haiduna hairamme aduga airline sabagi damakta paisa mathau tai marana Sundari da paisa piyo haiduna hairamme Sundari na aina taliba paisa ase aikhoinigi oigane haiduna aina na hantagi khankrabane haina hairamme madudagi Sundari na marada paisa piramme Sundari na piriba paisa adugi matungda su karor mari watlamme businessman sing aduna khanglamme marana atopa business tawgane haiba ase mathangi sinda khungangi mi khudingmakna maragi account da paisa mathang thajilaklamme maram asina paisa suba maramna marana thabak khudingmak loina tawba ngamlagane marana software ma semhallamme mafam khudingmakta ge ticket book lawbu yanabagi damakta aduga marana Indian Railway dagi su sign tawhalaklamme maragi mafam da plane laitaba maramna mahakna paisa hena piraga plane leiramme aduga mahaki manakta thamlamme marana thabuktagi potharaga leiba miyoising adu mahaki airline da yawnabagi damak hairamme maragi plane adu 3 August 2003 da Chennai International Airport da tanabagi damak hainaramme adubu Chennai International Airport da taba haiba adu yaraklamde mathangi sil asi film horokpada utkiba sil adu da amuk ulae ngasai film horokpa matamda Tabaram Airport na yasu yadawida marakhoge plane adu Tabaram Airport da tajinke matang aduda maraga Rambirga su Tabaram Airport da laklamme Tabaram Airport na yasu yadawida marakhoge plane adu Tabaram Airport da tajilubudana maram oiraga marakhoi pharamme aduga fine thialaga amuk thadoraklamme mathangi sinda mara 10 August 2003 Ministry of Civil Aviation New Delhi da lagamme maragi plane adu ahanba painabagi damakta Minister amasung Perez Goswami da invitation piramme maragi invitation adu makhoina su yaraklamme mathangi sinda maragi plane adu paikhatnaba tawramme plane adu paikhatke hek tawbaga engine dagi maikhu thoraklamme aduga plane adu ge captain adu su wan thaduna leiramme madudagi marana plane adu khamlamme maduda minister asuki matik shauramme pressing na su minister da wahang kaya hanglaklamme matang aduda Sundari ge anaba horoklamme Sundari na marada hairamme nang leiramo imaga iga doctor da salamage adudage Sundari ga mamaga doctor da salamme marada su pressing na wahang hangba horamme karigi damakta no plane da maikhu horoklibase marana khumlamme karamna maikhu horoklibano haiba aikhoisu khangdre
ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯔꯥ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯔꯥꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯔꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯔꯥꯅ ꯃꯄꯥ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯥꯔꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯄ꯭ꯂꯦꯟ ꯄꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯏꯟꯖꯤꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯩꯖꯤꯟꯈꯤꯕ ꯑꯗꯨ꯫ ꯑꯗꯨꯗꯒꯤ ꯃꯥꯔꯥ ꯀꯦꯞꯇꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯝꯃꯤ, ꯉꯁꯥꯏ ꯅꯪꯅ ꯏꯟꯖꯤꯟꯗ ꯍꯩꯖꯤꯟꯈ꯭ꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯀꯦꯞꯇꯦꯟꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯄꯦꯔꯦꯁ ꯒꯣꯁ꯭ꯋꯥꯃꯤꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯒ ꯉꯁꯥꯏꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯤꯇꯤꯡ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯃꯣꯝꯗꯅ ꯄ꯭ꯔꯦꯁꯁꯤꯡꯅ ꯃꯥꯔꯥꯒꯤ ꯐꯠꯇꯕꯁꯤꯡ ꯈꯕꯔꯗ ꯌꯥꯝꯅ ꯍꯥꯞꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯄꯥ ꯑꯃ ꯃꯥꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯀꯝꯄꯅꯤꯗꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯔꯥꯅ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯤꯇ꯭ꯔ ꯔꯥꯃꯁ꯭ꯋꯥꯃꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥꯔꯥ ꯔꯦꯗꯤꯑꯣꯗ ꯎꯅꯔꯝꯃꯤ꯫ ꯃꯥꯔꯥꯒꯤ ꯊꯥꯖꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯔꯥꯅ ꯔꯦꯗꯤꯑꯣꯗ ꯍꯥꯏꯔꯝꯃꯤ, ꯃꯊꯪꯒꯤ ꯄ꯭ꯂꯦꯟ ꯄꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯐꯥꯎ ꯌꯥꯎꯅ ꯇꯣꯡꯍꯜꯂꯒ ꯄ꯭ꯂꯦꯟ ꯄꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯦꯔꯦꯁ ꯒꯣꯁ꯭ꯋꯥꯃꯤꯅ ꯇꯤꯚꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯦꯌꯔꯂꯥꯏꯟꯕꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯔꯥꯒꯤ ꯑꯦꯌꯔꯂꯥꯏꯟꯕꯨꯅ ꯊꯤꯊꯗꯨꯅ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯃꯥꯔꯥ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯊꯕꯛ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯁꯦꯝꯖꯤꯟ ꯈꯣꯠꯆꯤꯟꯗꯨꯅ ꯊꯕꯛ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯔꯥ ꯅꯨꯃꯤꯠ 6ꯅꯤ ꯐꯥꯎꯕ ꯇꯨꯝꯗꯗꯨꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯥꯏꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯔꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪ ꯄꯣꯊꯥꯔꯨꯔꯣ, ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯔꯥꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ 25 ꯑꯥꯒꯁꯠ 2003 ꯄꯨꯡ 7:40 ꯆꯠꯄ ꯃꯇꯝꯗ ꯄꯥꯏꯅꯕꯒꯤꯗꯃꯛ ꯃꯥꯔꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯌꯥꯎꯅ ꯄ꯭ꯂꯦꯟꯗ ꯀꯥꯈꯠꯄ ꯍꯧꯔꯝꯃꯤ꯫ ꯄ꯭ꯂꯦꯟ ꯄꯥꯏꯕꯒꯤ ꯃꯇꯝ ꯍꯦꯜꯂꯕ ꯐꯥꯎ ꯀꯅꯥꯒꯨꯝꯕ ꯄꯦꯁꯦꯟꯖꯔ ꯑꯃ ꯐꯥꯎꯕ ꯂꯥꯛꯂꯝꯗꯦ꯫ ꯃꯥꯔꯥꯕꯨ ꯊꯥꯖꯗꯕ ꯃꯔꯝꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯂꯥꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯥꯔꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯔꯥꯒꯤ ꯃꯅꯥꯛꯇ ꯁꯕ ꯁ꯭ꯇꯦ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯔꯥꯗ ꯍꯥꯏꯔꯝꯃꯤ, ꯇꯤꯀꯦꯠ ꯕꯨꯛꯇꯤ ꯂꯣꯏꯅ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯁꯣꯐꯋꯦꯌꯔꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯗꯒꯤ ꯇꯤꯀꯦꯠꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯗꯦꯛꯀꯟ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ DA582 ꯍꯥꯏꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯃꯗꯨꯔꯩꯗꯒꯤ ꯃꯥꯔꯥꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯦꯟꯅꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯔꯥꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯔꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯦꯂꯣꯄ꯭ꯂꯦꯟ ꯇꯣꯡꯕ ꯐꯪꯂꯔꯣꯏꯗꯕ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯇꯣꯡꯍꯟꯕꯤꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯍꯥꯏꯗꯨꯅ ꯃꯥꯔꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯟꯁꯦꯜ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯃꯥꯔꯥꯒꯤ ꯃꯃꯥꯁꯨ ꯀꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯔꯥꯗ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯉꯜꯍꯞ ꯂꯩꯕꯒ ꯄꯦꯔꯦꯁ ꯒꯣꯁ꯭ꯋꯥꯃꯤꯅ ꯃꯥꯔꯥꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯔꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯩꯅ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯦꯔꯦꯁ ꯒꯣꯁ꯭ꯋꯥꯃꯤꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯃꯥꯔꯥꯅ ꯌꯥꯔꯝꯗꯦ꯫ ꯑꯩꯗꯤ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯅꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯦꯔꯦꯁ ꯒꯣꯁ꯭ꯋꯥꯃꯤ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯗꯦꯜꯂꯤꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯦꯔꯦꯁ ꯒꯣꯁ꯭ꯋꯥꯃꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯛ ꯌꯧꯁꯤꯟꯕꯒ ꯃꯤꯅꯤꯁꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯇꯣꯡꯕ ꯄ꯭ꯂꯦꯟꯗꯨ ꯅꯪꯅ ꯌꯥꯍꯟꯗꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄ꯭ꯂꯦꯟꯗꯨ ꯑꯩꯅ ꯀꯔꯝ ꯇꯧꯕꯅꯣ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯦꯡꯕ GR ꯒꯣꯄꯤꯅꯥꯊ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯠꯆꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯑꯩꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯆꯤꯠ-ꯊꯧꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯐꯦꯁꯕꯨꯛ ꯋꯥꯆꯞ ꯒ꯭ꯔꯨꯞꯅꯆꯤꯡꯕꯁꯤꯡꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ꯫